ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ 에피소드 38 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯥꯡꯒꯤ 에피소드ꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ 에피소드ꯇꯒꯤ ꯈꯪꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯀ ꯔꯥꯅꯤ ꯑꯦꯊꯦꯜꯕꯦꯠꯀꯁꯨ ꯑꯔꯣꯟꯕ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯑꯃ ꯂꯩꯅꯈ꯭ꯔꯕꯅꯤ ꯕꯦꯕꯟꯕꯛꯇꯅ ꯁ꯭ꯀꯣꯠꯂꯦꯟꯗꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯦꯜꯐ꯭ꯔꯤꯗꯀꯤ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯐꯦꯅꯟ ꯍꯣꯏꯅꯁꯨ ꯎꯇ꯭ꯔꯤꯠꯇ ꯇꯝꯕꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯔꯤꯕ ꯕꯦꯕꯟꯕꯛꯄꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯟꯗꯥꯅꯕ ꯋꯦꯁꯦꯛꯁꯀꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇꯒꯤ ꯂꯥꯟꯃꯤ ꯅꯤꯔꯨꯕ ꯃꯇꯝꯗ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯌꯥꯔꯛꯇꯕꯗꯒꯤ ꯎꯇ꯭ꯔꯤꯠ ꯅꯤꯡꯕ ꯀꯥꯏꯅ ꯋꯥꯔꯧꯅ ꯊꯣꯛꯈꯤꯗꯨꯅ 에피소드 ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ 에피소드 38 ꯑꯁꯤꯅ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 에피소드ꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤ ꯃꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯃꯥꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯗꯨ ꯍꯧꯖꯤꯛꯃꯛꯇꯤ ꯂꯥꯟꯃꯤ ꯄꯤꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯐꯦꯅꯟꯒ ꯁꯤꯇ꯭ꯔꯤꯛꯀꯗ ꯍꯥꯏꯔꯤ ꯐꯦꯅꯟ ꯁꯤꯇ꯭ꯔꯤꯛ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯁꯤ ꯑꯔꯦꯝꯕ ꯇꯥꯔꯦ एडवर्डना लानमी पियु यारक्ट्रे मतांग चाद्री हाइरी अना सुकुइना मोइगिदमक लांथेंगनदुना लाक्लिबा होटनादुना लाक्लिबसि अरेंब तारे अखोगी प्लान होंथोक्तोबा यारो हाइदुना बारोमदा चंचलगली फेनन स्वाइरी वुचिचर सिटी तौबिमल खंगदबा मीगी मी ngakta महु चेलबा लिन मयामगी मकोन गुम्मने हाइदुना चैरी मनुसेदसु उट्रेना फेनन दांगली फेनन अखोगी लैरिबा टीमसिगा बेबनबकी लैहौरिबा लानमी निफु दुगा फाइट तौरुबदा माइ पाकद्रा हाइदुना हंगली फेनन मोहायरगी अदुदी अखोई मी अमदा लानमी अनिहुम तुंगबा ताबा मदुगी पाउखुमदु अइ हुजिक पीबा ngamkiroi पेक अमनी दंग थाजनखिगी निशा पालबा मतुंग हाइरके हाइरी सिट्रिक नु फेनन दा हाइरी फेनन यारेदा नंगसु ngangani thoga yu kedoroge lehoriba बेबनबकी लानमिसिंग अदुदगिदी अखोगी लानमिसिंग असिना सरो हुमेना हाइथोइ सिंथोइबा हेलिबनी फेनन अमुकुमगदी होइने अदुबुदी आइसु खंगिने अदुबो अइना वारिबिसिदी बेबनबकी लानबन अदुगी मतांगदनी अदुगा अमना समुद्र इमाइदुगी मतांगदनी अदुगी मथक्ता अखोई बेबनबकी लानमिसिंगदुगे थेंगनद्रिङै स्कॉटलैंडगी लानमिसिंगदुगा हाना थेंगनरबदी कमदौनी मदुगिसु खंदबा यादबनी हाइरी तंजासिर ओजबासु चंचलक्तुना करी प्लानसिंग खनरगे हाइदुना हंगली उट्रिना हाइरगली अखोइना तौगदबा थौरांग हाइबबु अखोइ याम थुना बेबनबकता चलगनी फेनन नमुक अदुगी मतुंग मफमदु खुदुम चलगनी सिट्रिक नमुक अदुगी मतुंग अखोइ मफमदुदा यु थक्थगनी हाइरी ओजबान अमुक खुमगली वेसेक्सकी लानमी अमता याउदबी मफमदुदा अखोइ खता चकदोरिबा मसिगी थौरांगसिबु लोट थवाई मांगदुना तुओइदरा हाइदुना हंगली उट्रिना मोहाइरगली मियोय अमखकिदमक्ता अखोइ लानमी मयाम अमा पुरुबगी दरकार ओइदे अखोइगिदी अइ अंकल एल्फ्रिक कतंग हानबा होनरगा लोइरे मासी खरबदी मतम चुपगी ओइना लानमिसिंग अदु अइगी लोइना ओइरगनी मफमदुसु अइगी ओइरगनी हाइबा वफमसि खनखरे होजि उट्रिना वेसेक्सतगी लानमी पियु यारक्त्रबनिना मखोइ खक्तंग चलगा बेबनबकपु पांदु लैरिबा मागी अंकल एल्फ्रिक कतंग ओइना लोना चंगलगा हालुनबगिदमक थौरांग असि तौखरे मसिरगी सिनसि बेबनबक रोमदोंग लाखरे होजि एल्फ्रिकना हेडन थादुना बेबनबककी लानमी ओइनबा मी थियलोबदा अमता यारक्त्रे हादुना हेडन एल्फ्रिकता तमली एल्फ्रिकना मु मखा तारी मियोइ सिंदु हेडन हाना लैरिबा लानमी सिंगसिदगी सरुक अहुम थोने हेकन्ना पिसा पीगने हायु यानबा थेमु हाइरी हेडन मोहाइरगली लॉर्ड मखोइदो अदु ओरबसु यारोय पैसा फना पीरबसु मखोइना यारकदबा लैत्रे एल्फ्रिकना मोहाइरगली अदोरबदि मखोइना याद्रिबसि स्कॉटलैंडगी लानमिसिंदु कीबगिरा नत्रगा इबु थाजदबगिरा हेडन मोहाइरगली लॉर्ड लानमी फंगनबा मसि नतबा लंबी मदि लै अदुबो अदोमनदि लंबी सि पामदि पामोय खंगी मार्शागी किंग एथेलरेडना अखोइगी सिदा मोंग अनि फाखरे हाइना पाउ ताजै मरकथन एल्फ्रिकना मोहाइरगली मदुना मु हौजिक मथा सारिङाइ सिदा करी मु हाइबा लाक्लिबनो चयेतनबा मु लाक्लिबरा हाइदुना मथनतै छौ लांगली हेडन हाइरगली लॉर्ड मखोइना लाक्लिबदु हौजि अदोंगी खुत्ता लैरिबा सेन कडवाटकी हार्ट अदु नीबा लाक्पने हाइना ताजै होय पोसक अदु मफमसिगी या मरु ओइबा अतांगबा पोसक अमने हाइबदि खंजै अदुबु हंतकी मतांगसिदा मसिबु मार्शादा पिथोखरगा मखोइगी लानमी खरा अखोइदा मतेंग पांगनबा यागनी हाइरी मसिरगे एल्फ्रिक खितंग छाउरमना होगलगलगा हेडन अइ कनानो हाबसि नंगनसु खंगलिबनी अइ अखोइगी धरमबु चेना थाजबा इपा इपुना थंबिरम पोसकपु चेक्सनजबा मीनी अखोइगी बेबनबक हारिबा मफमसिजु ईश्वरगी ममन यामलबा खुदोलनी मसिबु अइगी ओयो हाइना लाइबक्ता तममदगी ngasi aina phangjabani मार्शादगी मतेंग नीबगी वफमदु तोखो मफमसिदा लैरिबा लौमीसिंगी मपुंग मरै फारबा लानमी ओइबि यारबा मचासिंदु लोइना फाजलु अदुगो नमदरा पोरउ हाइरी हेडन मोहाइरगली लॉर्ड मदुना बुकानबा फंगदरा लौमीसिंग अदुना चमना हिंजरिबा मचानुपासिंदुबु खुदोंग थिनिंगाइ ओइरबा मफमसिदा लानमी ओहनबदा अयाबा पिरकदरा मखोइनबु यारकदरा हाइना हंगली एल्फ्रिकना मोहाइरी करिगी यारोय ममा सिंदु मंगक्समदा थांगना थमदुना धप तौगदबनी उपाय अमा नत्रगा अमा थीदुना मफमसिगी लानमी यामहंदबा यादबनी हाइबा वफमसि सिनदुना थादोक अदुगो एल्फ्रिक मार्शागी किंग एथेलरेडना नीबा लाक्लिबने हाइबा सेन कडवाट हारिबा निंगथौदुगी हार्ट असि पुथोक्तुनासु येंगजरी मसिरगी सिनसि होंखरे होजिक लाक्लिबा सिनसिना मार्शिया रोमदनी मार्शागी किंग एथेलरेडनासु होजिक
ꯀꯅꯨꯠ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯥꯌꯔꯂꯦꯟꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯗ ꯂꯩꯍꯧꯔꯤꯕ ꯍꯦꯁꯇꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯂꯥꯟꯗꯥꯔꯒ ꯇꯛꯈꯥꯏꯔꯨꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯃꯥꯅ ꯂꯩꯔꯤꯕ ꯑꯦꯂꯥꯏꯁꯕꯔꯤ ꯍꯥꯏꯕ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯁꯨꯝ ꯂꯥꯛꯄꯅ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯒꯤ ꯕꯦꯗꯐꯣꯔꯠ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯌꯧꯔꯦ ꯇꯁꯦꯡꯕꯗꯤ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯤ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝꯅ ꯗꯣꯃꯤꯅꯦꯟ ꯇꯧꯔꯒ ꯂꯩꯕ ꯃꯐꯝꯅꯤ ꯃꯐꯝꯁꯤꯕꯨ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯅꯁꯨ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯤ ꯃꯐꯝꯁꯤꯒꯤ ꯑꯥꯁ꯭ꯔꯝ ꯑꯃꯗ ꯆꯪꯉꯛꯂꯤ ꯃꯍꯥꯛꯅ ꯐꯦꯅꯟ ꯍꯣꯏ ꯁꯤꯇ꯭ꯔꯤꯛ ꯍꯣꯏꯗ ꯍꯥꯏꯔꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯆꯪꯗꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯕꯦꯕꯟꯕꯛꯀꯤ ꯅꯠꯇꯅ ꯃꯁꯤꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯁꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯦ ꯃꯔꯝꯗꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅꯁꯨ ꯃꯥꯅ ꯂꯥꯟꯃꯤ ꯈꯔ ꯅꯤꯔꯨꯕꯗ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯎꯇ꯭ꯔꯤꯠꯅ ꯃꯊꯥ ꯁꯥꯕꯁꯤ ꯎꯕꯗ ꯁꯤꯇ꯭ꯔꯤꯛꯅ ꯍꯥꯏꯔꯤ ꯂꯣꯔꯗ ꯑꯩꯈꯣꯏ ꯈꯔꯁꯤ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯃꯐꯝꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯨꯔꯁꯤ ꯍꯥꯏꯔꯤ ꯐꯦꯅꯟ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯀꯔꯤꯅꯣ ꯁꯤꯇ꯭ꯔꯤꯛ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯦꯜꯐꯤꯛꯇꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤꯅꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯐꯝꯗꯨꯗ ꯆꯪꯍꯜꯂꯛꯀꯗ꯭ꯔꯥ ꯑꯔꯦꯝꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯋꯥꯏ ꯃꯥꯡꯉ ꯇꯣꯛꯀꯅꯤ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯈꯜꯂꯨ ꯊꯤꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯍꯤꯜ ꯊꯣꯛꯂꯛꯇꯨꯅ ꯎꯇ꯭ꯔꯤꯠꯄꯨ ꯀꯧꯁꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯃꯅꯤꯡ ꯊꯪꯕ ꯒꯥꯔꯗꯦꯟꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ ꯅꯉꯣꯟꯗ ꯄꯥꯎ ꯈꯔ ꯇꯝꯅꯤꯡꯕ ꯃꯥꯜꯂꯤ ꯃꯇꯨꯡꯗ ꯅꯈꯣꯏꯅꯤꯒꯤ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯊꯕꯛꯁꯤ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕꯤꯒꯅꯨ ꯅꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤ ꯑꯩꯅ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯗꯁꯥ ꯇꯥꯒꯅꯤ ꯍꯥꯏꯖꯔꯤ ꯇꯁꯦꯡꯕꯗꯤ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯃꯔꯤꯗꯤ ꯂꯩꯅꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗꯗꯤ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯐꯣꯡꯗꯣꯛꯎꯕꯗ ꯋꯥꯊꯣꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯒꯗꯣꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯉꯥꯏꯍꯧꯋꯦ ꯍꯥꯏꯔꯤꯕ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯃꯊꯟꯇ ꯂꯥꯛꯂꯤ ꯃꯁꯤꯗ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯎꯇ꯭ꯔꯤꯠꯇ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯨꯕꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯀꯣꯅꯨꯡꯗ ꯎꯅꯕꯒꯤ ꯃꯍꯨꯠ ꯃꯐꯝꯁꯤꯗ ꯀꯧꯖꯕꯅꯤ ꯑꯩꯒꯤ ꯏꯅꯥꯏꯅꯨꯕꯤ ꯑꯦꯚꯦꯜꯁꯅ ꯃꯇꯝ ꯈꯔ ꯏꯄꯨꯔꯣꯏꯕ ꯑꯦꯊꯦꯜꯔꯦꯠꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯐꯝꯗꯨꯗ ꯊꯧꯔꯥꯡ ꯍꯧꯕ ꯄꯥꯎ ꯈꯔ ꯅꯪꯉꯣꯟꯗ ꯇꯝꯅꯤꯡꯕ ꯃꯥꯜꯂꯦ ꯄꯥꯎ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯈꯔ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯒ ꯂꯣꯏꯅꯅ ꯇꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯑꯦꯚꯦꯜꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅꯁꯨ ꯎꯇ꯭ꯔꯤꯠꯇ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯅ ꯇꯧꯍꯧꯔꯤꯕ ꯂꯥꯂꯣꯡꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯑꯦꯊꯦꯜꯔꯦꯠꯅ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯕꯦꯕꯟꯕꯛꯇ ꯊꯥꯈ꯭ꯔꯤꯕ ꯃꯣꯡ ꯑꯅꯤꯗꯨ ꯀꯔꯝ ꯀꯥꯟꯗꯒꯤ ꯊꯥꯈꯤꯕꯅꯣ ꯀꯔꯝ ꯀꯥꯟꯗ ꯌꯧꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯀꯨꯞꯅ ꯍꯪꯈ꯭ꯔꯦ ꯑꯦꯕꯜꯁꯅꯁꯨ ꯂꯣꯏꯅ ꯍꯥꯏꯕꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯅ ꯕꯦꯕꯟꯕꯛꯇ ꯊꯥꯈ꯭ꯔꯤꯕ ꯃꯣꯡ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯒꯤꯁꯨ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯊꯥꯈ꯭ꯔꯒ ꯕꯦꯕꯟꯕꯛꯀꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯏ ꯆꯪꯕ ꯌꯥꯅꯕ ꯍꯥꯡꯇꯣꯔꯛꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯋꯦꯁꯦꯛꯁꯇꯒꯤ ꯑꯃꯨꯛ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯁꯤꯇ꯭ꯔꯤꯛꯇ ꯍꯥꯏꯔꯤ ꯁꯤꯇ꯭ꯔꯤꯛ ꯑꯩꯈꯣꯏꯅ ꯇꯣꯡꯒꯗꯕ ꯁꯒꯣꯜꯁꯤ ꯅꯠꯇꯕ ꯑꯍꯥꯡꯕ ꯁꯒꯣꯜ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯁꯨ ꯄꯨꯗꯕ ꯌꯥꯔꯣꯏ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯔꯨ ꯁꯒꯣꯜꯗꯨ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯐꯦꯅꯟ ꯑꯃꯨꯛ ꯍꯪꯂꯤ ꯁꯒꯣꯜ ꯃꯆꯥ ꯑꯃ ꯄꯨꯒꯗꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯎꯇ꯭ꯔꯤꯠ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯂꯥꯏꯅꯤꯡꯕ ꯄꯨꯖꯥꯔꯤ ꯑꯃ ꯇꯣꯡꯅꯕꯅꯤ ꯐꯦꯅꯟ ꯑꯃꯨꯛ ꯍꯪꯂꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯨꯖꯥꯔꯤꯅꯣ ꯀꯔꯤꯒꯤꯗꯃꯛ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯂꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡꯕ ꯄꯨꯖꯥꯔꯤꯗꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯄꯨꯖꯥꯔꯤ ꯑꯣꯏꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯒꯗꯕ ꯑꯣꯏꯒꯗꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯒ ꯍꯤꯜꯀꯁꯨ ꯎꯇ꯭ꯔꯤꯠ ꯍꯣꯏꯅ ꯆꯠꯂꯝꯗꯥꯏꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤ ꯎꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ ꯃꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯎꯇ꯭ꯔꯤꯠꯇ ꯀꯣꯟꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯕꯦꯕꯟꯕꯛꯇ ꯍꯟꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯥꯏꯔꯤ ꯐꯥꯗꯔ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯕꯦꯕꯟꯕꯛꯇ ꯍꯟꯈ꯭ꯔꯁꯤꯕ ꯂꯝꯕꯤ ꯆꯠꯄꯗ ꯋꯥꯔꯕꯁꯨ ꯅꯪꯅ ꯄꯣꯊꯥꯁꯤ ꯍꯥꯏꯕ ꯃꯐꯝꯗ ꯍꯦꯛꯇ ꯄꯣꯊꯥꯁꯤ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯒꯗꯕ ꯂꯩꯔꯕꯁꯨ ꯑꯗꯣꯝꯕꯨ ꯅꯪꯒꯟꯗ ꯄꯣꯈꯠꯇꯨꯅ ꯂꯥꯟꯐꯝꯗꯨ ꯊꯦꯡꯅꯖꯒꯦ ꯑꯗꯣꯝꯗ ꯑꯋꯥꯕ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯔꯤ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯈꯪꯉꯤ ꯊꯕꯛꯇꯨ ꯅꯪ ꯅꯊꯟꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯆꯠꯂꯨ ꯅꯪꯒꯤ ꯑꯄꯣꯛꯄ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯑꯁꯦꯡꯕ ꯃꯐꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯜꯂꯨꯆꯨ ꯑꯗꯨꯒ ꯕꯦꯕꯟꯕꯛꯇ ꯅꯪꯅ ꯄꯥꯜꯂꯕ ꯃꯇꯨꯡ ꯅꯣꯔꯊꯝꯕꯤꯌꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯕ ꯂꯝ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗꯤ ꯅꯪ ꯈꯛꯇꯅ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ ꯅꯪ ꯈꯛꯇꯅ ꯉꯝꯒꯗꯕꯅꯤ ꯎꯇ꯭ꯔꯤꯠ ꯃꯔꯝꯗꯤ ꯃꯁꯤ ꯅꯪꯒꯤꯗꯤ ꯇꯧꯗ ꯌꯥꯗꯕ ꯅꯊꯧꯅꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯐꯥꯗꯔ ꯑꯩꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯑꯗꯣꯝꯕꯨꯗꯤ ꯀꯥꯎꯊꯣꯛꯄ ꯇꯧꯔꯣꯏ ꯑꯩꯒꯤꯗꯃꯛ ꯑꯗꯣꯝꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯃꯟ ꯁꯤꯡꯈꯤꯒꯅꯤ ꯍꯥꯏꯔꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯀꯥꯎꯊꯣꯛꯈꯣ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯃꯗු ꯈꯛꯇꯪ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯈꯣ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯃꯃꯜ ꯄꯥꯝꯕꯒꯤꯗꯃꯛ ꯇꯧꯈꯤꯕ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯈꯤꯕ ꯉꯥꯛꯇꯅꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯤ ꯍꯤꯜꯅꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯀ꯭ꯔꯣꯁꯀꯤ ꯃꯦꯗꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯎꯇ꯭ꯔꯤꯠꯇ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯁꯤ ꯅꯪꯅꯗꯤ ꯄꯥꯝꯃꯝꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯄꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯁꯤ ꯑꯣꯏꯅ ꯄꯤꯕꯅꯤ ꯅꯪꯅ ꯃꯁꯤꯕꯨ ꯂꯝꯕꯤꯗ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕ ꯀꯥꯟ ꯌꯣꯟꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯍꯤꯜꯅ ꯄꯤꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯀ꯭ꯔꯣꯁ ꯑꯁꯤ ꯌꯦꯞꯁꯟꯗꯨꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯑꯃꯗꯤ ꯍꯤꯜꯗ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯃꯥꯒꯤ ꯇꯤꯝꯁꯤꯒ ꯂꯣꯏꯅꯅ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯚꯥꯏꯀꯤꯡꯁ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯕ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯒꯤ ꯖꯒꯥ ꯑꯃꯗ ꯂꯥꯛꯂꯤ ꯇꯁꯦꯡꯕꯗꯤ ꯃꯐꯝꯁꯤ ꯀꯅꯨꯠꯅ ꯃꯃꯥꯡꯗ ꯅꯣꯡꯃ ꯂꯥꯟ ꯌꯥꯎꯕ ꯉꯝꯂꯣꯏꯗꯕ ꯃꯥꯒꯤ ꯃꯆꯥ
amadi leiriba lami myamdugi nupi angangsingdu thaidoktuna thamliba mafamduni masida nupi amakak ising chokpa tholagli mahana mafamsidagi khitang chathoraktuna ising choktuna leiringai marshagi sagon lami kaya ama thongjan kibsi ure aduga khungangsigi manungda lehoriba nupi angangsingchi kappa laubagi khonjel kaya ama su tari hoju mafamsida tawribsi filam yengliba ikhoidadi uande leiriba nupi sina lumduna yengba amadi khonjel oina taba khaktani hoji khungangsigi manungda nupi angangsing kappamiba mayamdu tuminna leikibadagi mahaksu chingnana tap tapna changsalubadadi mafamsi marshagi lami singna pungtum tumna naikhai thamamli leiriba nupi angangsingsisu loina hatoktuna thamamli nupi sisu asiba singsi yengduna kaptu leiringai matunglomdagi marshagi lami khara muk changsalakuna kakthatuna hatpikri tasengbadi mafamsi marshagi lamina thawaikai laktuna hatpa tuppa tawba nati makoidi kanu chatkre haiba aranba pawdu tabadagi Heston gi kangu dubu loisallunabagidamak lakpada lambida Vikings nupi angangsingsi leiramba thengnabadagi hatoklamani mathanggi sinsidana Wessex-gi Winchester-gi konungsida lagli hoji mafamsida King Ethelredna masunupa ama pudun changali tasengbadi angangssi King Edward ki nupi Alfred ki machani tawbadabu King Edward ki dinati maramdi nupi si luhonglakpa matamda angang asi mironduna lakrabani haibadi sagai sigi inati masibu Edward ki mama Elsewhere su khangbadagi angang si mafamsida changhaningjabadagi sauna yengduna Father Biokaga hilkada hairi masigi angang asi Ethelredna budi mafamsigi mathangi nithau ohenaba kanna semnaba wonari adubu angang si sagai sigi i asengma natte mafamsiga mahaka mari mata lainade hairi Father Biokana mohairagli adomna matamama Ethelredgi machanupi si imau oinabagidamak loksan kribasi mausi pambagi natte haiba ai khangjai Thanks ki King Ethelredgi lanthum amadi lamisingdu pambadagi tawkiba thorang ngaktani aduga adongi chana pamjaba mana ihana hana luhongjaba nupidudi adomna inthoktuna thambikre machasinggasu punna laiminahandre tasengwadi angangsingdudi adongi chanapa Edward ki i yauribani adongi chanapa Edward ki i ni sagai sigi asengba angangni adubu ngasidi adongi aranba thorangdagi isagi asengba ibu inthoktuna mahu panba lin khara mafamsida loidu leire linsing asina adomda chikloi hainingai leite hairagli masiragi Rani Elsewhere saugalakuna Father Biokada hairagli adom chaina mamangda mafamsidagi chatpikro haiduna tanthokraba natra aduga kari ngasi muk mafamsida naichandu leibiribano mafamsida dongi darkar amata leitre hairamlaga Rani Elsewhere mafamsidagi chatkre mahjo hojik toru kudingda asoibada sum oiraktuna matha sana leiribani mana lanthumbu mihauruba panglubadagi sagai sigi i asengba masusinga dubu inthoktuna thamlaga mitokke angangsi oina yoktuna leiri Ethelredna su masusibu mafamsigi ningthau oinabagidamak thorang kaya ama paikhatuna leiri somdra marshagi King Ethelred su mokoina hojikta naikaikraba Vikings mayamgi nupi angangsinggi asiba hakchangsingsi yengdu leiri masidagi sinsi hongkre hojik lagliba sinsina Wessex-gi Wilfrid hariba church sidani masida utrit mathakang basaruk amada leiraga mafamsida laik tamno leiriba lainingdo leiriba nipamcha singsibu amamamtang oina kupna yengli tasengwadi mahakna yenglibasi matam ama King Alfred mangondagi munbi khraba Christian lining chalhan khraba Gizela makhoini gi macha aduni anga anidu mache aduna Marshada Ethelred ki manakta laikre adu atomba nupamcha aduna mafamsida lainingdo leiribani hoji utrina chu macha asi ubadagi Fenan ga sitikada ingit piduna mafamsidagi phaduna putoragli masi maramna beban bakta thakinabagidamaktani hoji angangsi umangi jaga amada putoraktuna mapa utrit mamangda lephanduna khumjalliba mamaisi hangdokre majasina chu utrit ubada mabu phaduna poraklibisi mapana oido lerambadagi angakpa mit yeng ama yengagli utritna noktuna Fenan hoida hairi Fenan sitrik yengu ngasidi aigi mangda leplibsi aigi ichanopa apikpa utritni hoji utritna machasida chu utrit hana kauribasi makhoi sagai gi chanabini haibadi utrit hariba mingsi mapudagina suron phawba kaugadabni haiba chanabi ma leiri adubu angangsina hojik saurap tongna hairagli aidi utrit hariba mingdu pamde mingsi tabada tukachai nangdei khoi kuma pastor kaya ama nakhutna hatkrabani nangdi mi hatpani haiduna chairagli utritna mo hairi ngasi nangbu aina phadona poraklibsi amohana nanggi family asengbaga punna leinabagidamaktani hairi angangsina mo hairagli aigi asengba family di church tani nakhoi gumba mai hatpaga mari leinaba pamde hairagli utritna mo angangsina themli nangde angang origai aigi ayaba yaudana King Alfredna pudu chatkibani aduga mokhoigi daramada tilhankibani angangsina mo hairagli adurabsu ngasi su aidi leikidraba King Alfred pu nungsi mahakpu thaganingi aibu isorgi manakta thambiramagidama hoji utritsu angangsigi wafamsingsida masara chauningba khara phawre utrina makhatana haidi nakhoigi church ki wari du tokho nang aigi chani hojimang nang aiga loina duna chatkradabani aduna nang na seliba nupi gi dress man badu hongtoko masi sechelu haiduna thiyong khara pichankre aduga nangi damak sagona masu poraklabani haiduna setrikta putholagli adubu jik setrikna angangsigi damak puthorliba sagon sidi sagon macha oina puthoragli masi uda Fenan di nokli
ꯑꯉꯥꯡꯁꯤꯅꯁꯨ ꯑꯩꯕꯨ ꯇꯣꯡꯉꯣ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯁꯒꯣꯜꯁꯤꯗ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯎꯇꯤꯠꯁꯨ ꯁꯒꯣꯜꯁꯤ ꯄꯤꯛꯃꯟꯕꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯃꯆꯥꯁꯤ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗꯕꯅꯤꯅ ꯄꯤꯛꯑꯝꯈꯤꯗꯕꯣꯏ ꯅꯤꯡꯗꯨꯅ ꯁꯒꯣꯜ ꯃꯆꯥ ꯑꯃ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯗꯨꯅ ꯁꯤꯇ꯭ꯔꯤꯛꯇ ꯁꯤꯟꯅꯔꯨꯕꯅꯤ ꯁꯤꯇ꯭ꯔꯤꯛꯅꯁꯨ ꯎꯇꯤꯠꯀꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯁꯒꯣꯜ ꯃꯆꯥꯁꯤ ꯊꯧꯔꯥꯡ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯗꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯂꯩꯔꯝꯂꯦ ꯎꯇꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯅꯪ ꯁꯨꯃꯥꯏꯅ ꯆꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯈꯜꯂꯨꯗꯕꯗꯒꯤ ꯀꯥꯈꯠꯄ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯁꯒꯣꯜꯁꯤ ꯃꯆꯥ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯀꯣꯛꯍꯥꯝ ꯐꯥꯎꯗꯤ ꯃꯁꯤꯒꯤ ꯁꯒꯣꯜꯁꯤꯗ ꯇꯦꯛ ꯇꯦꯛ ꯆꯠꯂꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯆꯧꯕ ꯑꯃ ꯄꯤꯔꯒꯦ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯪꯉꯛꯂꯤ ꯑꯩꯈꯣꯏ ꯀꯣꯛꯍꯥꯝꯗ ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯎꯇꯤꯠ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯍꯤ ꯑꯃꯨꯛ ꯇꯣꯡꯗꯨꯅ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯇꯨꯅ ꯅꯣꯊ꯭ꯔꯝꯕꯤꯌꯥꯒꯤ ꯕꯦꯕꯟꯕꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯐꯝꯗꯨ ꯅꯪꯒꯤꯁꯨ ꯍꯧꯔꯛꯐꯝꯅꯤ ꯑꯩꯒꯤꯁꯨ ꯄꯣꯛꯅꯐꯝꯅꯤ ꯆꯠꯀꯗꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯎꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯥꯒꯩ ꯄꯨꯟꯁꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯆꯠꯂꯣꯏ ꯍꯥꯏꯔꯛꯂꯕꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯁꯨ ꯃꯄꯥ ꯎꯇꯤꯠꯀꯤ ꯏ ꯌꯥꯎꯕꯅꯤꯅ ꯃꯄꯥꯗ ꯁꯛ ꯇꯥꯈꯠꯅꯗꯨꯃꯛ ꯉꯥꯡꯕꯁꯤ ꯎꯕꯗ ꯐꯦꯅꯟꯗꯤ ꯁꯥꯏꯠꯇ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯎꯇꯤꯠꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤ ꯐꯦꯅꯟꯒ ꯁꯤꯇ꯭ꯔꯤꯛꯀꯗ ꯑꯉꯥꯡꯁꯤ ꯄꯣꯔꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯐꯦꯅꯟ ꯑꯃꯨꯛ ꯎꯇꯤꯠꯇ ꯅꯣꯛꯅ ꯅꯣꯛꯅ ꯂꯥꯎꯔꯛꯂꯤ ꯅꯪꯅ ꯊꯤꯒꯅꯤ ꯍꯥꯏꯈꯤꯕ ꯄꯥꯁꯇꯔ ꯑꯗꯨꯗꯤ ꯅꯪꯕꯨ ꯌꯥꯕ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯒꯗꯕ ꯄꯥꯁꯇꯔ ꯊꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕ ꯄꯥꯁꯇꯔꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯖꯔꯕꯁꯨ ꯅꯪꯉꯣꯟꯗ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯤ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤ ꯎꯇꯤꯠꯁꯨ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯂꯤ ꯃꯐꯝꯁꯤꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯖꯒꯥꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯋꯥ ꯆꯥꯎ ꯆꯥꯎ ꯉꯥꯡꯂꯤꯕꯗꯨ ꯈꯨꯗꯤꯡꯃꯛꯁꯤ ꯊꯣꯛꯅꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯁꯤꯜꯂꯝꯕꯅꯤ ꯑꯗꯨꯅ ꯐꯦꯅꯟ ꯀꯣꯛꯍꯥꯝꯗ ꯑꯉꯥꯡꯗꯨ ꯄꯨꯗ ꯄꯣꯔꯛꯎ ꯑꯩ ꯊꯣꯛꯄ ꯉꯥꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯎꯇꯤꯠ ꯁꯒꯣꯜꯁꯤ ꯇꯣꯡꯈꯠꯈ꯭ꯔꯦ ꯑꯉꯥꯡꯁꯤꯁꯨ ꯃꯄꯥꯗ ꯐꯣꯔꯁ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯟꯆꯦꯁꯇꯔꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯐꯥꯗꯔ ꯕꯤꯌꯣꯀꯥꯒꯤ ꯀꯥꯗ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡ ꯌꯥꯝ ꯄꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡꯗ ꯍꯪꯂꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯑꯩꯕꯨ ꯂꯝꯗꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯕ ꯂꯥꯛꯂꯤꯕꯔꯥ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯗꯨ ꯑꯩꯅ ꯁꯨꯛꯇꯧ ꯇꯧꯍꯜꯂꯣꯏ ꯐꯥꯗꯔ ꯍꯣꯏ ꯑꯉꯝ ꯑꯊꯧꯁꯤꯡ ꯃꯈꯣꯏ ꯃꯇꯥꯡꯁꯤꯗ ꯀꯨꯞꯅꯕꯨꯗꯤ ꯈꯟꯅꯍꯧꯔꯤ ꯑꯩ ꯑꯗꯣꯝꯒꯤ ꯅꯅꯥꯛꯇ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯈꯟꯅ ꯅꯩꯅꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯇꯝꯕ ꯂꯥꯛꯈꯤ ꯂꯦꯡꯗꯅ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡ ꯑꯃꯨꯛ ꯄꯥꯎ ꯂꯧꯕ ꯆꯠꯈꯤꯒꯦ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡꯅꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯄꯤꯌꯥꯔꯂꯤꯡꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯤ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡ ꯉꯥꯏꯈꯣ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯆꯠꯀꯣ ꯅꯪꯁꯨ ꯋꯦꯁꯦꯛꯁ ꯂꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯇ꯭ꯔꯕꯁꯨ ꯅꯪ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯐꯥꯎꯒꯅꯤ ꯃꯔꯝꯗꯤ ꯅꯪ ꯈꯛꯇꯅ ꯅꯧꯔꯤꯕ ꯀꯤꯡ ꯑꯦꯗꯋꯥꯔꯗꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯉꯝꯒꯅꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯉꯝꯒꯅꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯃꯤꯡ ꯂꯩꯕ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯧꯒꯗꯕ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯀꯌా ꯑꯃ ꯌꯥꯎꯔꯤ ꯃꯇꯝ ꯑꯃꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯤꯡ ꯑꯣꯏꯔꯤꯕ ꯑꯦꯗꯋꯥꯔꯗꯅ ꯇꯧꯒꯗꯕ ꯃꯊꯧꯗꯨ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯔꯤ ꯃꯁꯤ ꯅꯪꯅꯁꯨ ꯎꯔꯝꯒꯅꯤ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯆꯥꯅꯨꯄꯥ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯄꯥꯡꯊꯣꯔꯛꯄ ꯄꯥꯝꯖꯔꯝꯕꯗꯤ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯁꯥꯒꯠꯂꯛꯄ ꯑꯗꯨꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯃꯌꯥꯝꯁꯤꯕꯨ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯅꯧꯖꯔꯤꯕ ꯀꯤꯡ ꯑꯦꯗꯋꯥꯔꯗꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯤꯟꯅꯔꯤ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡꯅꯁꯨ ꯈꯪꯂꯦ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯉꯁꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯔꯥꯏ ꯑꯗꯨ ꯇꯥꯔꯕꯁꯨ ꯇꯥꯗ꯭ꯔꯕꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯔꯝꯗꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯨ ꯔꯥꯅꯤ ꯑꯦꯜꯁꯣꯏꯅ ꯃꯉꯣꯟꯗ ꯇꯣꯏꯅ ꯇꯣꯏꯅ ꯉꯥꯡꯕ ꯇꯥꯟꯊꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯐꯝꯁꯤꯒꯤ ꯃꯥꯅ ꯄꯨꯔꯝꯕ ꯗꯥꯏꯇ ꯃꯌꯥꯝꯁꯤ ꯐꯥꯗꯔ ꯄꯤꯌꯥꯔꯂꯤꯡꯅ ꯁꯤꯟꯅꯔꯝꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯆꯦꯠꯅ ꯂꯩꯔꯤꯕ ꯀꯣꯛꯍꯥꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯕꯦꯕꯟꯕꯛ ꯆꯠꯄꯗ ꯁꯤꯅꯅꯕ ꯍꯤꯁꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯟꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯎꯇꯤꯠꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯎꯇꯤꯠꯁꯨ ꯊꯥꯖꯗꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯆꯦꯟꯁꯟꯗꯨꯅ ꯀꯣꯜꯂꯒ ꯍꯥꯏꯔꯤ ꯃꯁꯤꯕꯨ ꯑꯩꯒꯤ ꯃꯪꯂ ꯐꯥꯗꯔ ꯇꯁꯦꯡꯅ ꯑꯗꯣꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯎꯇꯤꯠ ꯑꯩ ꯑꯃꯨꯛꯀꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯔꯥꯅꯤ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯑꯩꯕꯨ ꯋꯤꯟꯆꯦꯁꯇꯔꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯄꯥꯝꯂꯦ ꯑꯩꯅꯁꯨ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯈꯣꯡꯆꯠꯁꯤꯗ ꯑꯩ ꯍꯟꯗꯛꯇꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ ꯑꯩꯁꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤ ꯎꯇꯤꯠꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯥꯏꯔꯤ ꯐꯥꯗꯔꯅ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯁꯤ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎꯅ ꯑꯃꯨꯛ ꯄꯨꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯇꯤꯠꯀꯤ ꯇꯤꯝꯁꯤ ꯕꯦꯕꯟꯕꯛ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯎꯇꯤꯠꯀꯤ ꯃꯆꯥꯁꯤꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡꯗ ꯂꯨꯞꯄꯟꯗꯨꯅ ꯊꯝꯃꯝꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯤ ꯍꯩꯅꯗꯕ ꯐꯥꯎꯔꯤ ꯃꯍꯥꯛ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯎꯪꯂꯒꯗꯃꯛ ꯂꯩꯔꯤ ꯃꯄꯥ ꯎꯇꯤꯠꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯈꯨꯝꯃꯛꯂꯤ ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯅ ꯑꯩꯕꯨ ꯑꯩꯅ ꯄꯥꯝꯖꯗꯕ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯃꯄꯥ ꯎꯇꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯗ ꯃꯆꯥ ꯑꯣꯏ ꯎꯗ꯭ꯔꯦ ꯅꯪ ꯍꯧꯖꯤꯛ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯍꯣꯏ ꯑꯩꯅꯁꯨ ꯈꯪꯉꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯍꯣꯡꯅꯕ ꯍꯣꯠꯅꯕꯗ
ꯅꯪꯂꯤꯕ ꯋꯥꯈꯜꯒꯤ ꯑꯋꯥꯕꯁꯤꯡꯗꯨ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯧꯅꯥ ꯍꯦꯟꯀꯠꯂꯛꯀꯗꯧꯔꯤꯕꯁꯤ ꯂꯧꯁꯤꯡ ꯍꯦꯟꯀꯠꯂꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯊꯥꯡꯀꯣꯛꯁꯤꯗ ꯌꯥꯎꯔꯤꯕ ꯍꯤꯔꯥ ꯑꯁꯤ ꯎꯔꯕꯔꯥ ꯃꯁꯤ ꯑꯩꯒꯤ ꯕꯕꯥꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯨꯄꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯃꯇꯨꯡꯗꯅ ꯅꯪꯒꯤ ꯑꯃꯨꯛ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯂꯕꯅꯤ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯅꯠꯇꯦ ꯑꯗꯣꯝꯅ ꯄꯥꯝꯕꯗꯒꯤ ꯆꯠꯈꯤꯕ ꯂꯝꯕꯤꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯝꯕꯤꯁꯤꯗ ꯆꯠꯅꯤꯡꯗꯦ ꯑꯩꯒꯤ ꯂꯝꯕꯤꯗꯤ ꯏꯁꯣꯔꯕꯨ ꯅꯤꯡꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯎꯆꯦꯠ ꯍꯧꯒꯠꯇꯨꯅ ꯋꯥ ꯃꯈꯥ ꯇꯥꯗꯕꯤ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯌꯦꯡꯉꯛꯂꯤ ꯃꯆꯥꯁꯤꯁꯨ ꯀꯤꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯗꯨꯃꯛ ꯍꯤꯁꯤꯗ ꯇꯣꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯆꯦꯠꯀꯤ ꯇꯤꯝ ꯃꯈꯣꯏ ꯈꯔꯁꯤ ꯍꯤꯁꯤ ꯊꯧꯕ ꯍꯧꯗꯨꯅ ꯕꯦꯕꯟꯕꯛ ꯃꯥꯏꯀꯩ ꯄꯥꯡꯉꯛꯈ꯭रे ꯕꯦꯕꯟꯕꯛ ꯂꯣꯝꯗꯅ ꯎꯆꯦꯠꯀꯤ ꯑꯪꯀꯜ ꯑꯦꯜꯐ꯭ꯔꯤꯛꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯃꯤꯑꯣꯏ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯎꯆꯦꯠ ꯍꯤꯁꯤꯒꯤ ꯃꯃꯥꯡꯗ ꯇꯣꯡꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯑꯄꯦꯟꯕ ꯑꯃ ꯄꯣꯛꯆꯗꯨꯅ ꯊꯥꯡꯁꯤ ꯁꯠꯇꯨꯅ ꯃꯥꯒꯤ ꯊꯥꯡꯀꯣꯛꯁꯤꯗ ꯌꯥꯎꯔꯤꯕ ꯍꯤꯔꯥ ꯑꯁꯤ ꯌꯦꯡꯖꯔꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯄꯥꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯍꯤꯔꯥ ꯑꯁꯤꯕꯨ ꯃꯃꯤꯠꯅ ꯊꯥꯟꯗꯨꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯕꯦꯕꯟꯕꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯦꯡꯖꯈꯤꯕꯅꯤ ꯃꯗꯨꯒꯤ ꯍꯤꯔꯥꯗꯨꯅꯤ ꯉꯁꯤ ꯃꯥꯒꯤ ꯊꯥꯡꯀꯣꯛꯇ ꯍꯥꯞꯂꯤꯕꯁꯤ ꯉꯁꯤꯁꯨ ꯍꯤꯔꯥ ꯑꯁꯤ ꯌꯦꯡꯖꯗꯨꯅ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯖꯗꯨꯅ ꯂꯥꯛꯈꯤꯕ ꯕꯦꯕꯟꯕꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕ ꯍꯥꯏꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯅꯕꯒꯤ ꯂꯝꯕꯤꯗ ꯏꯁꯤꯡ ꯂꯥꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯍꯤꯁꯤ ꯌꯥꯡꯅ ꯊꯧꯒꯠꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭रे ꯕꯦꯕꯟꯕꯛꯇꯅ ꯃꯥꯒꯤ ꯑꯪꯀꯜ ꯑꯦꯜꯐ꯭ꯔꯤꯛ ꯃꯊꯥ ꯁꯥꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ